अहनबद यामना मरु इब अपडेट खरा थमजगे राउदै टीएम का सोम भिलेज द कुकी इनपी मणिपुर अमसुंग कुकी सीएसओ वर्किंग कमिटी उखरुना सिरकलिबा मरान सिंह असि युमफम याउदबा अमदि अरानबनी हाइना राउदै टीएम का सोम भिलेज अथॉरिटी ने थादोरक पचेरोल अमना सेंगदोरकली सेरोल असिन हाइ कुकी सिंगी यामना मरु इब लुप सिंग ओइरिबा लुप अनि असिना सिगुम्ब युमफम याउदबा वफम कया याउबा सेरोल अमा थादोरक पाइबसि क्वाइदगी हेना लाइबक्तिबनी इरांग असि हेक औरकपदगी खुन असि भिलेज वॉलंटियर सिंग नांगाक सेंदुना लाकिबनी खुन असिदा नत्रगना अकोइबदा मपान गी फोर्स नत्रगना मिलिटेंट अमता लैते अदुबु कुकी गी लुप अनि असिना फोंदोरकलिबा वफम सिंग असिना मियामदा लानना लमजिंगनबा होनरे इरांग असि हेक हौरकपदगी मैतै अमता खुन असिदा लाखिबा लैते अदुबु खुन असिदा अरामबाई तेंगोल गी तेंगोलोई कया लैरे हेरकलिबा असि अरानबो वफमनी नेशनल हाईवे नंबर 202 असिदी कुकी खुलाई पाइबा सिंगना कंट्रोल तौसंदुना लैरिबनी मसिगी मथक्ता खुन असिगी मनाक नकना नागा आर्मी की डिजिग्नेटेड कैम्प अमता लैते माउंट सिनाई कैम्प कौबा कुकी सिंगी कैम्प अमदी खुन असिगी मनाक नकना लई था असिगी कुनगा मरीदा सिंगाई पुलिस स्टेशन रोमदगी पुलिस की कन्वॉय अमदा एम्बुश तौरखी अदुसु कुकी खुलाई पाइबा सिंगननी मफम अदु मक्तदा था असिगी तराग निपान एम्बुश तौदुना तांखुल नागागी मियोय अनि मिहात थीना हातपीख्रबनी मरम अदुना मफम असिदा कुकी खुलाई पाइबा कया लैबता नतना लोगी वांगमदा थबु कया तौरे हैबसि मयक सेंगले सिक्योरिटी फोर्स नसो ऑपरेशन सथदुना कुकी लमहेन तुहेन बसिंग फगत पगी थबु तंगाई फदब लई हाइनसु सेरोल असिना मखा तरगली नागा नेशन की दमक होर्सोक मी नलैखिदबदा यूएनसी अमदी अनसमना अवाबा फोंदोरकली नागा विलेज गार्ड होर्सोक मी जमांग नलैखिदबदा यूनाइटेड नागा काउंसिल यूएनसी अमदी ऑल नागा स्टूडेंट एसोसिएशन मणिपुर अनसमना अवाबा फोंदोरकली यूएनसी की वर्किंग कमिटी ने थादोरकपा अवाबा फोंदोकपगी चेरोल अदुना हाई मुलाम अमदी सिना कैथल विलेज मनाक्ता कुकी खुलाई पाइबसिंगा मायोकनबदा लैखिद्रबा नागा विलेज गार्ड होर्सोकमी की इमुंग मनुंगना थेंगना होरिबा अवाबदा सरुक यारी लोइनना नागा नेशन की दमक होर्सोकमी कथोकपगा लोइनना लौखिबा थौदांग अदुमक सिंथानिंगाइनी होर्सोकमी लैखिदबा असि नागा मियाम की तांगलबा मपारी अमा मांगजबनी नागा नेशन की दमक महागना कटखिबा ई फुरुप असि मियाम की वखलदगी कैदौनुंगदा मुक्तना लेहौरगनी सस्पेंशन ऑफ ऑपरेशन सुगी मखादा कुकी मिलिटेंट सिंगना इंडिया लैंगा का खुसमनदुना थवोंग कया चथरबसो मखोइना मंगलिबा मंगलान कैदौनुंगदा मंगफाउनरोय लैखिद्रबा नागा विलेज गार्ड असिगी मफमदा अवांग बथाक्ता इकाई खुमनबा उत्पगा लोइनना मांगना कथोकलंबा अदुमा इखुइ खुदिंगमक्ता इनोट पीबा ओइरिसनु लैखिद्रबगी थवाइना इंगना चिकना लैरुनबा मपुदा थौनिजरी हाइनसु चेरोल अदुना मखा तारी लोइनना जमांगना लैखिदबदा अंसम नसो अवाबा फोंदोरकली नागा मियाम अमदी इपा इपुगी लमगांगनबा होनबदा थवाई कटखिबा सिमा अवांग बथाक्ता इकाई खुमनबगा लोइनना इमुंग मनुंगना थेंगना होरिबा अवाबदा सरुक यारी हाइनसु चेरोल अदुना मखा तारकली नागा खुलाई पाइबा सिंगना हाटपनी उखरुल डिस्ट्रिक्ट की मनुंग चेना लैबा मोलाम विलेज दा अप्रैल 23 दा नागा खुलाई पाइबा सिंगना कुकी की मिचम अनि हातोक पीरे हाइना सदर हिल्स कुकी वुमेन्स यूनियन मोंको चेपु अमदी जालेंगमुंगी विलेजर सिंगना क्लेम तौरखिबगा लोइनना अकनबा मोंगदा यानिंगदबा फोंदोरखरे नागा की खुलाई पाइबा सिंगना हातोक पीख्रबा पाउमेलुन हाउलाई अमदी लेटलैंड सिटल हो अनिमा कुकी फुरुफ अमदी मसागी लंबुंगाक्चबा मिचमनी असिगुमा मिचम अनिबु नागा खुलाई पाइबा सिंगना मिनुंगसी लेतना हातोक पीबगी थवोंग यानिंगदे लोइनना नागा की खुलाई पाइबा सिंगना मोलम सोंगफेल विलेज अमदी थंगनाबदा लैबा युम कया मै थादोखिबना मरम ओइरगा चमजरबा कुकी की नुपी अंगांग कया अवाफमदा तारे मरम अदुना गवर्नमेंटना हिरमसिगी मतंगदा अचुंबा वाइल फंगनदबा होनगदबनी रशियाना यूक्रेन की रीजन निपान लंदाख्रे मियोय मंगा सिख्रे रशियाना यूक्रेन की रीजन निपान लंदादुना मियोय मंगा हाटख्रे अमसुंग कुंथ्राना असोअपा नंख्रे हाइना यूक्रेन की ऑफिशियल सिंगना फोंदोख्रे रशियाना चथखिबा लंदादुदा यूक्रेन की निप्रो सिटी दा ख्वाइदगी चावना अमांगता थोखिबगा लोइनना चही 9 की अंगांग अमा अमसुंग पुलिस ऑफिसर अनि यावना मियोय 10 की मथक्ता असोअपा नंखे हाइनसु यूक्रेन की नेशनल पुलिस ना फोंदोरखी रशियाना चथखिबा लंदा अदुदा यूक्रेन की अवांग थंगबा रीजन अमा ओरिबा चर्निहिव की मनुंगदा लैबा निजन सिटी दा लैबा मियोय अनि सिखी अमसुंग खर्किव रीजन दा चही अमगी अंगांग यावना मियोय कया असोअपा नंखी हाइरी रशियाना चथरखिबा लंदा असिदा रेस्क्यू टीम सिंगना निप्रो दा लैबा मियाम की बिल्डिंग सिंगदा मतेंग पांगबगी ऑपरेशन सिंग चथखी इमरजेंसी सर्विस सिंगनसु चर्निहिव ओडेशा अमसुंग खर्किव ता मी कनबा अमसुंग तेंगबांग पीबगी थबक सिंग चथखी रशियाना ड्रोन क्रूज मिसाइल अमसुंग बैलिस्टिक मिसाइल सिंग सिजिनदुना यूक्रेन की तोंगान बसेंगत सागत मफम सिंगदा लंदारखिबदु लाइबक थीबनी हाइनसु प्रेसिडेंट जेलेंस्की ना फोंदोखी नरकपदगी तांखुल अनि साथीना सोख्रे
Ukhrul District ki manung chana laiba Talui amadi Humida thokhiba tongan ba Assam Rifles ka muknabagi thodokta tangkhul nupi ama amadi nupa ama sathina asopa nangkhre haidi tangkhul nagalong TNL gi maikaidagi phongdorakhibagi matung ina Ukhrul Tadubi road ki marakta laiba humi Bokan Gaya harda tangkhul nupi singna lambi thing thatlingaida Assam Rifles ki gari ani lakhibada chatpa yaroi haina thinglubagi wahauda mungnarakpadagi tangkhul nupi Rose Basum nifuga taret makokta tamthina sokhibani Maki Fibam lurakpana maram oiraga Imphal da layengnaba pukre haidi amaromda Ukhrul Tadubi road ki marakta laiba humi Bokan Gayarda lairamba nupi singa muknaramlaba matungda chatkhaba ngayak lairaga lambi adumakta da lambi thinglamba tangkhul singna Assam Rifles ki gari adu khamnaba honarubada Assam Rifles ki personal singna nomai kapsilakpadagi Masungfong Jingkai Kuntraganithoi kauba mioi ama mangaksamda nongmaina panki asokpa adu Ukhrul District Hospital da pukhatuna laikanaraba matungda operation mai pakna tawduna nongmai maru adudi lauthokre haidi khulaiga konana mioi ahum fare US Med Pistol ga konana mioi ahum fare haina Jharkhand Police na hairi paw sina makata na hai akakna bathajaba yaba information ama fangbadagi Jharkhand Anti-Terrorism Squad na Diogar gi chingnaba mafam singda operation chathabada US Med Pistol ga konana mioi ahum fare haina Diogar gi SP Pravin Puskar na phongdurakli nuclear talk chatharoi haina Iran na phongdurakli nuclear gi matangda Pakistan da chathagadariba bilateral talk asida wari sanaba tawroi haina Iran gi National Security Commission gi head Ibrahim Ajiji na phongakre Ibrahim Ajiji na mahake official microblogging site X ta thadorakpa warul amada foreign journalist singa unaduna wari sanabada Iran gi foreign minister Araghchi bilateral talk ki damak Pakistan na khongsan khre adubu Araghchi gi Pakistan gi khongchat asida nuclear ga mari leinaba wari sanaduna negotiation gi thaba amata chatharoi nuclear asi Iran gi fundamental red line ni haina phongdorakli panba yabadi Tehran da foreign journalist singa unaraba matung social media da wafam asi Ibrahim Ajiji na phongdorekhibani Ningsing bayabadi matam kayagi mamangdagi Iran na malemda nuclear power laiba country ama lepa leituna honarakpa sina Middle East ta laiba yumthangna balaibak singda yamna chawna singnarakpa yabagi oithokpa chawna lairi haiduna Ukraine gi Prime Minister Netanyahu na Iran gi mathakta nuclear program paikhattanaba kayara khanna haijakhiba laikhre adubu ngasi fawba Iran gi maikaidagi leibak aduda paikhaliba nuclear program lepa leitana paikhatkani haina phongdoktuna lakli asida natana Pakistan da pangthokkiba US amadi Iran gi mathakta warisanaba adugi maipakhidabagi maramsu Iran gi nuclear program asisu maram amani haina tongan ba news agency singna report tawnakibasu laikre BJP da yawkhibadagi khoisaunaraba Genji singna Raghav Chada gi social media gi unfollow tawkhre follower million amarom hantarakre naha singna thengnariba issue sing puthokna wangang banaha singi luchingma amani haina longnaramba MP Raghav Chada na ngarang EAP gi MP tarukal loina na BJP da yawkhibadagi leiba sigi Prime Minister fawba oirakpa yai haibagi Raghav Chada da thajaba thamnaramba naha oiriba Genji singna mangna BJP da yawkhiba bu yaningdaba phongdoktuna Raghav Chada gi social media page singdagi paktakna unfollow tawkhibaga loina na mahaki follower million amarom hantarakre digital gi chahicha asidadi mioi amagi natraga luchingba amagi popularity asi social media da follower kaya yamna leibage haibaduna khangnaribani BJP da yawkhraba matungda pung 13 ki manungda Instagram da Raghav Chada gi follower million 14.6 rom dagi million 13.5 ta hantarakpa uki political commentator singna phongdorakhibada Raghav Chada bu yaningdaba phongdoknarakliba na mioi sing asi ayambana naha oiriba Genji singna Raghav Chada bu yaningdaba phongdoknarakliba si hojik leiriba BJP gi lenga asi da yawkhibana naha singi oiba issue sing makata na puthurakani haibigi thajaba leirektabaga loinana Genji singna India gi BJP na luchingba lenga asi naha singna ningkha tamba pidaba amasung naha singi khudongchanabagi khandaba lengakni haina khanabadagini hairi Raghav Chada na BJP da yawkhiba sina mamangda mahaki khongburoi amadi mahaki tung inba mioi singna mahakpu India gi luching pural oirakani haibigi leikhiba thajabadu makhatana mangtharakhigani haina thajanari lauthokpadi India lengak yawbani na state khaktana ngamde Govindas Konthojam Kokomi amasung miyamgi wahang taret ki matik chaba pakhum oigadoribra numit kharani gi mamangdagi Kokomi na lauthokibagi matungina ngasi tongan ba wahang taret pu Chief Minister Waikhem Chanda laktuna pakhum piraknaba pisin kibaga mari leinana ngasi numidang wainam Chief Minister gi banglo da pangthokpa paugi mifamda Chief Minister masama yauna Home Minister Govindas Konthojam na wahang sing asiga mari leinaba wafam sing paumi singi khuthangda phongdokre
Lakliba wafamdi paugi mifamsida phongdokkhriba wafamsing asi kokomi amasung miyamgi wahang taretki chapchaba paukhum oiragadra haibasini Manipur lengakna kokomiga wari sanabagi apamba phongdokladuna lamdamsida ingtappa hanjilaknaba hotnabada lengakki mateng pangbiu haina Home Minister Govindas Konthaujamna phongdokhi. Chief Minister Secretariat MLA single loinina CM Waikem Chanyauna pangthokpa paugi mifamda Govindas na makha taraduna tha asigi kungani thoida kokomiga wari sananaba Chief Minister Secretariat tagi kauki wari sanaba duda kokomina khaliba wakhalun adu khananaba honaki adubu kokomidi lakhide cheraksida miyamgi oiba achoba khongchat ama chatpada pamdaba thodok khara thokiba simak laibak thibani. Tungan mafamdagi lakpa ima ibel singa CM ga unaduna wari sanakhiba khak natana kokomigi thomi khara CM ga unaduna memorandum su pisilamki kokomina pisilamba memorandum aduda yelawmi kanba haibasi state lenga asigi mathawni adubu lengangna awang nongpokta leiriba lalhoba sing kumja 2029 fawbagi manungda marufangna muthatkani haina Home Minister Amit Shah na phongdokhiba laikhrabani lenga asina su muthatkani haibigi thajaba thamli haiki mangna makha taraduna tronglawbi amadi TM ka somda thokiba thawdo adu NIA gi team amaga loinana yengsinkhre athubada result fanglagani irang asina relief camp ta leiriba IDP sing masa gi yumda March ta fawbagi manungda hanjil hanaba honnabani adubu irang asina panduna leibana hojik fawba hanjindana leiri athuba matamda matik chaba security deploy tawraga hanjin hanaba honaragani. Amaramda Manipur lengana su lauthokpa haibase assembly da amata oina waref lawduna center da khangan khrabani India lenga ki policy program khara leibana su makhata na sangdorekpani masidi India lenga yawbani na state lenga khaktana ngamde haiki. US Iran peace talk US ka hakthengna wari sanaroi Pakistan ki khuthangda Iran gi wafam US ta khangan gani. Iran Foreign Ministry ki spokesperson oibada natana Center for Public Diplomacy gi head Smal Bakaina US ka hakthengna wari sanaroi Pakistan ki khuthangda Iran na thamliba wafam sing US ta khangangani haina phongdoragli. Slime Bakaina mahaki official social media account ta post tawduna wafam asi phongdorakhibani. Mahakna social media ki khuthangda thadorakhiba warol aduda United States of America ga Iran ga gi marakta thokliba conflict asigi matangda hakthengna faminaduna wari sananabagi hojik fawbagi oina Iran na thabrang amata paikhapa leite Iran na matam kayagi mamangdagi thamliba wafam sing adu Pakistan gi khuthangda US ta paudam hangani haina phongdorakli. Amaramda Iran gi Foreign Minister Abbas Araghchi ngarang numidang senior delegate singa loinana Pakistan gi Islamabad ta thungkhre chaliba chahi asigi February 19 dagi hoduna US amadi Iran gi marakta thokliba lan asi wari sanaduna loisina bahonabada achoba thodang loriba Pakistan gi maikai dagi Iran gi Foreign Minister Smal Bakai amadi Pakistan gi Prime Minister Shehbaz Sharif kapun na faminaduna wari sanakhibani video ama Pakistan lenga na thadoragli hojik fawbagi oina US amadi Iran gi marakta official oina wari sanaragani haina lauthokpa leitrabasu Pakistan lenga ki maikai digi anirak subo oina US amadi Iran gi marakta dialogue chathanaba honari United States ki maikai digi su leiba adugi special envoy Steve Witkoff amadi Jared Kushner Pakistan da tharaktuna wari sanabagi damak sem sari US ki White House Press Secretary Caroline Nahai Pakistan na paikhalakpa thawrangi matung ina Islamabad ta chatuna wari sanaragani adubu Vice President JD Vance Washington da makhata na leiduna Pakistan da chathagadariba wari sanaba adu kupna monitor tawgani haina su phongdoragli. Ningsingba yabadi haukiba Iran numita US ki President Donald Trump na news agency amada Islamabad ta pangthokadariba peace talk asida Iran gi maikai digi akhanaba offer ama US ta soidna piraklagani haina phongdorakhiba laikhre. Panba yabadi US amadi Iran gi marakta thokliba conflict asigi matangda Pakistan na mediator oiduna tha asigi taraga mathoi amadi taraga nithoi da US amadi Iran gi marakta wari sanakhiba adu mai pakpa ngamdana loishinki Strait of Hormuz ta Iran amadi US ki lanmising na ngasi fawba tongan ba makhalgi military exercise leptana chathari Pakistan na amuhana nakal anigi marakta wari sanaduna leiriba conflict asi loisina honariba si hawjik fawbagi oina mai pakpa ngamgadaribra haiba ngamdana leiri haina malemda maming leiraba news agency amana report tawragli. Militant singna maligi konung Bamako yauna tongan ba mafamsingda landakhre. Mali lenga ki mathakta lan horiba militant group singna ngasi ayuk leiba adugi konung Bamako yauna leiba adugi tongan ba mafamsingda landakhre. Militant singna ngasi ayuk Bamako gi wangmada leiba lanmigi maruiba base ama oriba kati manakta pokai hanbagi thodok anirak thoan khibada natana nongmai kapsen duna landarakhi hardi. Lanmi gi besta landarakhiba duga mari lainana section tharang lokhatpa oina lanmi singna kati da leiba lambi sing thingjinduna akanba section tharang lokhatkhi. Maligi awang thangbada leiba gaw city gi Sevare amasung Kedal town sing da sub militant singna nongmai kapsen duna landarakhi haina mitna uhoba mioi singna phongdoknarakhi.
West Africada Al-Qaeda amasung Islamic State ta yauba insurgency singna Malida haukiba matam kayadagi landa chathaduna Leibadugi ing tapada achouba singnaba ama ohenduna laki Leibadugi awang thangba sarukta tu areg na luchingba lenga ki mayoktalan hauba singna Mali lenga ki mathakta haukiba matam kayadagi yaikhai thingaibagi thabak sing chathaduna lakpana maram oibada ing tapada puwari oina akaiba piduna lakhibani lanmina phungdorokpa warol Amada masak maming khangba ngamdraba terrorist group singna leiba adugi konung Bamako da leiba lanmigi tongan ba mafam singda landarakibada natana leiba ki mafam kayada su landarakhi hairi militant singna landarakhraba su leingak na miyam pukning fathana leinaba pautak pikhi haina su lanmigi maikai phongdorakhi Kumza 2020 amasung 2021 da lanmigi luchingba singna maligi leingak paishin khibadagi militant singna lanmi amasung micham singi mathakta toina landaduna lakhi